ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯁꯨꯡ ꯌꯦꯛ ꯁꯂꯥꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥ ꯂꯤꯛꯂꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯌꯦꯛ ꯁꯂꯥꯏꯕꯨ ꯀꯪꯂꯩꯆꯥꯏ ꯀꯣꯏ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯌꯨꯝꯅꯥꯛ ꯑꯃꯒꯤ ꯌꯦꯛ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯅꯠꯇ꯭ꯔꯒꯅ ꯃꯉꯥ ꯂꯩꯔꯤꯕꯁꯤꯗ ꯀ ꯍꯥꯏꯅ ꯊꯥꯔꯤꯁꯤꯅ ꯑꯁꯦꯡꯕ ꯌꯦꯛꯅꯤ꯫ ꯉꯁꯤꯗꯤ ꯑꯣ, ꯑ ꯑꯁꯤꯅꯆꯤꯡꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯣ ꯍꯥꯏꯕꯗꯤ ꯑꯣꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯣꯏꯅꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯃꯁꯨꯡ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯣꯏꯅꯥꯝ ꯌꯦꯟꯗꯨ ꯁꯪꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯣꯏꯅꯥꯝ ꯑꯣꯀ꯭ꯔꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯑꯣꯀ꯭ꯔꯝ ꯃꯥꯏꯔꯦꯝꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯑꯣꯀ꯭ꯔꯝ ꯑꯣꯡꯅꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯣꯀ꯭ꯔꯝ ꯑꯣꯡꯊꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ꯫ ꯑꯣ ꯍꯥꯏꯕꯗꯤ ꯑꯣꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯇꯩ ꯃꯈꯥ ꯇꯥꯊꯔꯛꯄ ꯚꯤꯗꯤꯑꯣꯗꯤ ꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯃꯁꯨꯡ ꯅ ꯍꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯈꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ꯫ ꯑꯈꯣꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ꯫ ꯑꯈꯟꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯊꯣꯛꯄꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯍꯟꯊꯦꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ ꯑꯣꯏꯕ꯫ ꯑꯕꯨꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯔꯥꯝꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯔꯨꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯁꯥꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯁꯥꯡꯋꯥꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯀꯥꯡꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯀꯨꯋꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯈꯨꯋꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯐ꯭ꯔꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯃꯥꯛꯆꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯃꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ, ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯑꯁꯦꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯑꯣꯏꯕ꯫ ꯑꯌꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯅꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯌꯦꯛꯄꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯂꯨꯋꯥꯡ, ꯃꯉꯥꯡ ꯑꯃꯁꯨꯡ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ꯫ ꯑꯌꯦꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯌꯦꯟꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯍꯣꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯍꯣꯡꯁꯥꯡꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯍꯥꯏꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯍꯩꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ, ꯃꯣꯏꯔꯥꯡ, ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ, ꯈꯥ ꯉꯥꯟꯕ ꯑꯃꯁꯨꯡ ꯃꯉꯥꯡ ꯑꯣꯏꯕ꯫ ꯑꯁꯩꯕ ꯍꯟꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯀꯣꯏꯖꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯃꯁꯨꯡ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ꯫ ꯑꯆꯣꯏꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯃꯁꯨꯡ ꯂꯨꯋꯥꯡ ꯑꯣꯏꯕ꯫ ꯑꯉꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯉꯣꯝ ꯌꯨꯝꯈꯥꯏꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯉꯣꯝ ꯅꯣꯡꯊꯣꯟꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯉꯣꯝ ꯖꯥꯝꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯍꯩꯕꯝ ꯊꯣꯉꯥꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ꯫ ꯑꯍꯩꯕꯝ ꯇꯥꯎꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯍꯩꯕꯝ ꯂꯥꯏꯐ꯭ꯔꯥꯛꯄꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ꯫ ꯑꯍꯩꯕꯝ ꯃꯣꯏꯔꯥꯡꯍꯟꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯈꯥ ꯉꯥꯟꯕ ꯑꯣꯏꯕ꯫ ꯑꯄꯥꯡꯃꯌꯨꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯆꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯑꯉꯣꯝ ꯑꯣꯏꯕ꯫ ꯑꯀꯥꯔꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯣꯏꯔꯥꯡ ꯑꯃꯁꯨꯡ ꯈꯨꯃꯟ ꯑꯣꯏꯕ꯫ ꯑꯍꯩꯕꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕ꯫ ꯑꯇꯣꯝ ꯌꯨꯝꯅꯥꯛꯇꯤ ꯌꯦꯛꯅ ꯃꯉꯥꯡ
amasung khuman oiba akham yumnakti yekna khuman oiba achubam yumnakti yekna angom amasung mangang oiba akhanbam yumnakti yekna angom oiba arenbam yumnakti yekna angom oiba akaram konsam yumnakti yekna moirang oiba achuwam yumnakti yekna angom oiba ahanbam laiprakpam yumnakti yekna moirang oiba akuram yumnakti yekna moirang oiba star akka pukrem yumnakti yekna khuman oiba akhawai bam yumnakti yekna moirang oiba star akhuibam yumnakti yekna moirang oiba star aikhom yumnakti yekna moirang oiba matang asida o atia a na loiba hauba yumnak sagai gi matang asida loijare aduga maitai gi yumnak sagai amasung yek salai gi tangkak su loisinjare aigi mathangi video da bamon khuntoklon maitai gi luhongba gi chatna pathap angang naupurak padagi hauna ipal haisoi thaba phawba gi chatnabi liklam yumba lon yumpu lon chatgi chatnabi sintha amasung laiwa tinwa hidak langthak singgi thangat charake oja guru singna takpi tambiramba kayadu mayam chu khangba yaba kayadu khangminasi aigi video asi like share amasung comment tawbiyu maitai aikhoi gi inat lining laichol chatna pathap kayabu kannana ba khangna aikhoi kanna amata oiba wakhal lot purakna ba hotna minasi kanglai maitai imana yaifari